Loyalam E-PAO tabi bakutimapu hitram susmitana namidangi pizari ahamda pantabi headline. Manipur Leihouraga India Chaokhatle Haiba Yaroi haina lesemba Sanajaoba na fondorakli. BJP gi BL Santos Summit Patra Manipur da lakadoriba asika mari lenena BJP gi mifam pangthokrai. Assam Lenga ki cabinet mifamna nupa amana nupi ani lonbagi athingba thamkibaga nupi lonba nupa chahi taret phadok pigadori. Pau sandona pijari. Manipur Leihouraga India na Chaokhatle Haiba Yaroi haina lesemba Sanajaoba na fondorakli. Chaokhatpa mapangal kanba India ama oibada Manipur yaudaba Yaroi. Manipur Leihouraga India na Chaokhatle Haiba Yaroi haina MP Maharashtra lesemba Sanajaoba na fondokrai. Wapamasi Organizing Committee of Sardar @150 Padayatra Unity March 2025 Bishnupur District Manipur na sinduna Flag of Ceremony of Sardar @150 Unity Padayatra Unity March Kyamba Ningsing Sanlen Bishnupur da pangthokiba thoramda athoiba mithunglengi warol pireduna MP Maharashtra lesemba Sanajaoba na fondokibani mahakna makatana hai Bharat ki miyam amadi Manipur da leriba haibadi state asida leiba miyosingna civic sense unity amadi national building gi wakhalon cheminaba amadi thabakta onthokminaba changi leibak nungsi haibasi ching khakta haiba yaroi leibak ki chawkhadaba thabak pangthokpada aikhoi puna saruk yaminaba changi haiki BJP gi BL Santos Summit Patra Manipur da lakadoriba asiga mari lena BJP gi mifam pangthokrai. Hauzik state asigi oriba rajniti gi charangnaba phibam asigi matangda tangdangba ama lepthoknaba BJP gi national spokesperson Summit Patra amadi organization secretary BL Santos sungsoi soidana November 12 de Imphal da laklagani. Makhoi gi leifam hotel na chingba mangjauna book tawduna thamkhre hari. Luchingba ani asina Imphal da matam kaya sangna legadagi habigi hauzik phawbugi oinadi chapchaba matam lepthokpa leitri. BJP Manipur Pradesh ki maikadigi luchingba ani asina legadaba hotel book tawkhre loinana Manipur da makhoi ani na lakadoriba asigi mangoinana ngasi BJP Manipur Pradesh ki thambak sanglenda BJP Manipur Pradesh ki president A Sada Devi na thobu oiduna party asigi mifam amasu pangthokduna kupna wari khanakhre hari. Assam Lenga ki cabinet mifamna nupa amana nupi ani lonbagi athingba thamkibaga nupi lonba nupa chahi taret phadok pigadori. Assam da nupi ani lonba thingnaba bill Assam Lenga ki cabinet mifamna ngasi ayaba pikhrei. Assam ki Chief Minister Hemanta Biswa Sarma na hiramasiga mari lenana fondokibada The Assam Prohibition of Political Bill 2025 asigi matung ina Assam gi nupa amana mahaki nupi leina atopa nupi ama luhungduna lawbagi thinglei. Adumoinamak state adugi taruk shuba schedule da chanaba mafam kharadadi nupi lonbagi athingba asi mapung fana chakhiroi haina su fondokhrei. Mahakna hai nupi leraba nupa amana atopa nupi puslakpada loinabasingna makhoi mayoknariba awabasi kokhanaba Assam Lengang na selgi mateng pinaba anauba sanction kaithoklagani. Assam ki Chief Minister Hemanta Biswa na makhatana phudokibada kanagumba miyoi amana athingba asigi mayokta thabak torokpa haibadi masagi nupi leina atopa nupi ama puslakpa thoklabadi miyoi adu chahi taret phawba phadok pigani hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Numit nini ki khongchata PM Bhutan da jakadauri. Bharat ki Prime Minister Narendra Modi na numit ani ki khongchata hayeng Bhutan gi damak Bharat thadoklagani. Mahaki khongchat asida Bhutan gi ningthauga punna hydroelectric project ama Bhutan da sangagani. Megawatt 1120 chawba punna sungchoi hydro project asi Bharat amasung Bhutan ani na sengwatpani hari. Prime Minister Narendra Modi gi khongchat asida Bhutan gi Prime Minister Sering Topge ga unaduna lebak ani gi oiba wafam kaya khanagadauri. Loinana Bhutan gi konung Thimphu da pangthokadriba Global Peace Parade Festival da su Prime Minister Saruk Yagani hari. Jiri bamda kuki terrorist singna mihati na hato pikraba angang ahum nupi ahum gi ningsing khubamda hayeng maira katpagi thoram pangthokani haina ZDO na phondorakli. English ngani kolomdogi me ahumdagi haurakliba Manipur gi irang asina maram oiraga Jiribam district tagi lekhidraba singbu ningsingba oina hayeng November 13 gi yachangba pung manga taba matamda Manipur miyam na isa gi thongalda maira amamda katpiyu hari. Jiribam da lekhidraba angang ahum nupi ahum punna miyoi taruk amadi kuki terrorist singna mai thaduna hatopi khraba irang asida lekhidraba singi leiron chanpham oiriba ningsing khulda leriba mafam asidasu maira katpagi thoram amasu pangthokani. Masida Jiribam district asida leriba
miyamna saruk yabiyu haina Ziri Development Organization JDO gi President Y Dewan Maiteina laibak miyamda apil tawrakli. Wafam asing asi Jiri Bam District Mayol Oiriba Babu Parada Leriba Hotel Helena da Pangtokiba Paugi Mipamada JDO gi President Paumishing the Fundokibani. Mahana Makata na hai Kuki narco terrorist na Karisu Kangsadraba Kunja Singbu Tamtina Hakiba Singi Matangda Ngasi Pawa Justice Pangri. Masi Atuba Matamda Lengana Achumba Justice PBU Ningsing Kulda Leriba Lairol Chanpam Asida Victim Memorial Complex Haina Mingtonduna Complex Ama Sanaba Thorangli. Masida Su Miam na Mating Pambiu. Loinana Haying Pangtokadoriba Mayaka Pigi Thoram Manipur miyam pumbana sawgapiyu. Numit asida harau kumhai thoram amata pangthok pidanabasu JDO gi maikhedigi miyam gi pukning chingsinjari haiba wafam su phongdorakli. IDP singi masagi mayumda hanjilaba matungda sangai festival pangthokpa chungani hari. Manipur lenga ki tourism department na November kunma thoidagi kuntra phawba numit tarani chupna sahi khara lepluraba matungda Manipur sangai festival pangthokna bohona riba asi Manipur da me ahum lisingani kolumdoi dagi tholiba communal conflict asina maram oiduna masagi mayum makai lanthum kaya mai thaduna amadi thuga yekhaiduna lepham leitabadagi relief camp singda leriba IDP singna masagi mayumda hanjilaba matungda sangai festival pangthokpa chumba oigani haina Salin Digital gi chairman Dr. Fanjawam Lanajit na press Thadrokpa Cherol Mana Hari. Cherol Sin Hai. Hausi Powder Mui Kayana relief camp sing the Awaba Kanduna lady, Masida Natana, relief camp to Leriba. IDP Kaya suicide to do not matai takibasu yauribani. Communal conflict asina maram oiduna hausi Powder national highway sing the Miamna Ningtam na Chatpayadana lady. Manipurgi Praza sing na Tenariba Awaba Kudong Chadabakaya sing asi. Kangbi Ubidana Marie Lenaba Department na Chaliba Tha. November kunma thoidagi pangthokani haidna tawriba sangai festival asi IDP stingi masagi mayumda hanjanri phawa pangthoktabana chungani hari pochei pusilapa gari chamaga tarama thoi changlakrai akanba security ke ngak senbagi thorang paikhatrabadi National Highway 37 Infajiri Bamlambi da pochei pusilapa gari sing hojisu changmangamdana leiri ngasi ayuk akanba security ke ngak senbagi thorang loinana Tongan ba potlam sing pusilapa gari chamaga taramathoi jiri bamdagi imphal changlakrai gari sing asi ayuk ngasi ayuk pung 3 minute 35 dagi 3 minute 30 phawgi manungda jiri bamdagi imphal thadokhibani gari sing adudi LPG gi gari kulhumdoi petrol tanker 30 diesel tanker kunmari amadi atai chana thaknaba tongan ba potlam sing puba gari sing ni hari MPSC ki wathok lenga ki authority singna inquiry committee semdune yingsingadabani haina mahairoi luk tarungna phongdorakli MPSC ki wahang chain namlaba mapalam gi printing press asi Maryland about lenga ki authority singna awang bathaki inquiry committee ama semdune yingsingadabani Manipur ga hiram amatada makhatana samnaba Yaroi printing press asi gi mathakta state asiga Maryland ba wahang che ga makhatana nambiganu haina mahairoi luk tarungna thadrokpa chirolamana hari Cherollasina Makhatana Hai Examination Controller Manipur Public Service Commission MPSC na November gi Chechat Mapan da Thokpa Cherolamagi Matung Inna Printing Error Oiduna Technical gi Oiba Isu Khara Laikhibadagi ni Haiba Wamaramna Manipur Civil Service Combined Competitive Man Examination 2022 gi Pangthonabagi Schedule Lab kiba Paper Sing Paper for General Study 3 Amadi Paper for General Study 4 cancel tawraduna lagliba November gi tang kuni thoida matam amuk lep tana yingchingkre hari Cherola sina hai Manipur Civil Service Combined Competitive Men's Written Part Examination 2022 asi chaliba November tha asigi tang taret nipan amadi mapan hawa pangthoknaba khanghan cherol amagi October tang ahumda register MPSC na thoki haukiba November gi tang mapan aroiba exam asida morning shift da Paper for General Study 3 wahang che asi candidate sing da yenthokadaba evening shift da thokpa paper 5 General Study 4 wahang che oina candidate sing da yenthorakpa yasinarpa asina yamna chathina lebak macha tadaba thawong amani haina MSU MSF Desam KSA Suk amadi imas na akan mamong da kandem tawi haina phongdorakli Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba paw amuka hana pizari Manipur Leihouraga Indiana Chaokhatle Haiba Yaroi haina lesemba Sanajaoba phongdokrai BJP gi BL Santos Summit Patra Manipur da lakadoriba asiga mari lenena BJP gi mifam pangthokrai Assam gi lenga ki cabinet mi phamna nupa amana nupi ani lonbagi athingba thamkibaga nupi lonba nupa chahi taret phadok pigadori
Matang asida Loyalam E-PAO na namitanggi pao bibil lezare tabili ba khudimako amuka hina kurumjani.